Param laklaga semada oikidaba matamamagi political agent Dr. G.A. Kolgi Linguistic Server Volume 3 Part 1 dagi loktorakpa mayek mapanase semdoknabagi tanja adu leipak miyam amadi lengakna lominasi haina kanglai EPE kanbalup kanglai pak KEEKLG General Secretary Maitai Kumancha ngakpana phongdorakle wafumase ngasi achang bigai awang leikai da leiba KEEKLG office ta pangthokiba paugi mifam amada phongdokkibane mangna makha taraduna kanglai pak ki kanglai cha singna sizinabagi damak leizariba mayek kuntaret ki mayek asina fongdokningba wahei suna fongdokpa yaraktabana amade punctuation mark sing yaraktabana amade mathematical gi oiba symbol sing yaubada asina mapung phadaba mayek amagom oihalle amade hauzik sizinariba mayek sing asina fongdokningba wahei wata kaya fongdokpa yaraktabana amade wahei gi wahanthok lana chatpada natana wahei gi arum ayangge khonthok yaudaba sing thokliba ase semdokminaduna tungdala kadoriba mirol singi dabak asengba achumba mayek ama thamlamna bahona se haiba wafam sing phongdorakle Sing sanaiba mayek asina koigi fongdokningba wahei wata fongdokpa ngamde wahanthok lala li amadi arum mayangi khonthoksu yaudaba fongdokpa yadaba koini ini mongda iba yadaba sina maram oraga aduga loinana koigi ngasigi chanaiba mayek kontre asida koigi matamagi koigi political agent koigi Dr. G.A. Grayson gi koigi linguistic survey of India gi volume 3 part 1 dagi loktorokpa koigi atopa koigi mitei gi mayek ni haina loba yadaba sigumba koigi mayek mapan yawba aduga loinana koigi isagi koigi huksak kayata koigi padam laga semba oigidaba mayek mapan asi sendokminanabagi tanja ado koigi asigi lenga amadi leiba kangli miyamna masiji tamtang puning jangbiyu amadi niyeng tabiyu haina amtang koina sengna masi media gi thongda koina kangli miyang phone thamjabani